Arambai News Guwahati da Manipuri Pau tabiribasingbu ihan hanbamaktada Chingangbam Sujitarani na khurumjari hojik ngasigi samlappa mariba pausing lobirasi ngarang ahing athengbada Assamgi Difu Covid Hospital da chahi kunithoi suraba Covid anaba nupa macha ama leikhidre mahak hokhiba June gi tang 16 ta Chennai dagi halakhibani leikhidrebagi matungda loba swab test ta mahak positive oi haiba khanglakhi Bokolia Quarantine Center da leiringai sor honba warakpadagi Difu Hospital da mahak pukhalakibani State asida COVID-19 gi apunba anaba masing lising mariga chanipan humpumathoi sukre discharge tawkhibagi masingna lising aninga chatruk yankhai mari aduga active oihoriba case masingna lising aniga chama marfudara mangani ngasi khaktada rajya asida anoba positive case hojik fawbagi oina chama ga humputaret phangle Guwahati Sarasi Delhi amadi Mumbai gumna phibam oiraklagadra haibagi akiba kya leirabasu Sarasi gi miyamna hojik fawba cheksindriba karigino haibasi wahang ama oina chongthorakli Nakalamaromda Guwahati da dukan hangbagi matam hongdri numidang pung 8 dagi ayuki pung 8 fawba curfew adumak leikigani hairi Guwahati gi Bhutnath ki apartment amada miyoi ama COVID-19 positive oirakpadagi apartment asi anoba containment zone oina sarkarna laukthokre Sarasigi Saru Sajagi Mathang, Guwahati gi Khanaparada leiba achoba quarantine center ama saba loigadore. Chaurakna miyoi lising ama muk leiba yaba quarantine center asi mapandagi halakpa miyoi singidamaktani. Ka khudingmaki toilet amamam yauba akhanaba quarantine center ni. Golaghat Nursing Home COVID hotbed onkhre. Nurse mari yauna ministry amasu positive oire. Private nursing home asisu restricted zone oina sarkarna laukthokpada yaukhre. Nungaitaba pau amoina Lakhimpur-gi Narayanpur khungi nupi macha ama Delhi-da COVID-19 naduna leikhidre hospital kayada bed phangdabadagi mamai thangda mahak AIMS-da layengki AIMS-da admit torokpa matam adudadi mahaki phibam yamna henna sokhi hairi Delhi-da thabak tawduna leirakpa mahak chahi 13 surabani Delhi lengakna mahaki aroiba mathomangam pangthokjarabasu Diori community gi haunabi matungina mahakna sizinaramba phirol singna mahaki saktam saraduna mahaki pokpham khungangdasu potloibagi thoram pangthokre mato sumna pungpham amatada miyoi amagi aroiba mathomangam mafam anida pangthokhi hojik Manipur gi pawda Haukiba pung kunmari asida Manipur da nauna miyoi yankhai mari amagasu COVID-19 positive oibadagi rajya asida apunba laichad asina nabagi masing chatruk subna taruk sukre masigi manungda chamaga marfutara mapanna naba pharaduna discharge tawkhre aduga miyoi chamri subna taret na layengduna leiribani ngasigi oina miyoi taret naba pharaduna discharge tawkhre Manipura COVID sample testing tobagi masing hengathankre RT-PCR machine manga amasung TrueNet machine ahum khinduna testing gi thabak thujilhankre panba yai hojik phawbada Manipura puna COVID test 19 ga chanipan humpumanga tawkhre loinana ngasi dagi hauraga numit 10 gi oina state asida flight paisilapasu lephankre Hojik Manipurda COVID ki phibam sokchilakpaga loinana leingakna Bishnupur District Hospital asibu ningthina semjin sajin bidana taha COVID-19 gi isolation ward onthorokpa asida mafam asigi miyamna yamnamak pendaba phongdoknarakli Mapandagi lakpa COVID-19 positive oiba inmate singi mathong huktaba thong kyana hospital gi akoibada leiriba leikai gi miyoi singi achoba mipaiba ama haibadu ohelle Tarama panlak suba the Great June Uprising and Unity Day gi thoram ngasi June gi tang 19 athoba singi yatapham oriba Imphal gi Kekrupat gi khubamda miyamna leisu katuna pangthokre The Great June Uprising and Unity Day Observation Committee gi chairman oriba Sunil Karam amadi committee asigi vice chairman Fairoijam Nando Luwang anina presidium member oina sarukyakhi COVID-19 laichada sinamaram oiduna miyamna mahoksagum achobo thoram ama oina pangthoktrabasu leikhidraba singi imung manung amadi luchingba singna athobi singi mafamda ayuki pung 9 makhai dagi haikat lei katamba hoki Observation Committee asina Manipur gi apunba saktam kaidanaba lepminaba changi mangda tariba singnaba khudimak phurup singna amatta oina thengnaminaba ga loinana aikhoi gi tunglumchat ama semba mathau tai haiki Nakalamaromda ngasi Manipura honglakliba rajniti gi akanba ithak asiga iroinana BJP gi maikaidagi sarkar thugaiba ngamdanaba amasung leihoriba mantri MLA sing chongthokhiba ngamdanaba akanba thorang paikhalakpaga loinana sarkar asibu saugatliba MLA amadi mantri sing hojik Imphal gi Classic Grande da ngarang numidang dagi hauna
ꯈꯨꯠꯄꯨ ꯁꯦꯝꯗꯨꯅ ꯂꯩꯕ ꯍꯧꯈ꯭ꯔꯦ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯀꯣꯡꯒ꯭ꯔꯦꯁꯀꯤ CLPꯒꯤ ꯂꯨꯆꯤꯡꯕ ꯑꯣꯀ꯭ꯔꯝ ꯏꯕꯣꯕꯤ ꯑꯃꯗꯤ NPPꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟ ꯊꯥꯡꯃꯤꯂꯤꯌꯥꯟꯅ ꯂꯨꯆꯤꯡꯕ MLA ꯈꯨꯠꯄꯨ ꯑꯃꯅ ꯃꯅꯤꯄꯨꯔꯒꯤ ꯒꯚꯔꯅꯔ ꯑꯣꯏꯔꯤꯕꯤ ꯗꯣꯛꯇꯔ ꯅꯖꯃꯥ ꯍꯦꯞꯇꯨꯂꯥꯒ ꯎꯅꯗꯨꯅ ꯑꯈꯟꯅꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯁꯟ ꯑꯃ ꯑꯊꯨꯕ ꯃꯇꯝꯗ ꯀꯧꯗꯨꯅ ꯁꯛꯇꯤ ꯆꯥꯡꯌꯦꯡ ꯇꯧꯅꯅꯕ ꯑꯏꯕ ꯆꯦꯔꯣꯜ ꯑꯃ ꯄꯤꯗꯨꯅ ꯇꯛꯁꯤꯟꯈ꯭ꯔꯦ ꯑꯗꯨꯕꯨ ꯒꯚꯔꯅꯔꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯍꯥꯏꯔꯛꯈꯤꯕꯒꯦ ꯍꯥꯏꯕꯗꯨꯗꯤ ꯆꯞ ꯆꯥꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯈꯪꯕ ꯉꯝꯗ꯭ꯔꯤ Manipur राजनीतिगी अखनबा डेवलपमेंट अमा हाइबा तारबदी असेंबली स्पीकर ओरिबा युमनाम खेमचानबु आर्टिकल 179 सबसेक्शन C की मखादा स्पीकर फमदगी लोकथो हाइना असेंबली सेक्रेटरी दा अहिबा चेरोल अमा पिसिनखिबा सिनी चैरगसिदा यामनमक ngaklibadi कांग्रेस तगी बीजेपी दा चोंगशेलगा सरकार असिबु सौगतलंबा हानगी कांग्रेस MLA मरी अमुक बीजेपी खुदपु थादोकलमलगा कांग्रेस खुदपु दा चंगख्रे हाइरी ओइरगलिबा फिबम असिदा हयेंग जून की तांग 18 दा पांगथोकदोरबा राज्य सभा की मिखल असिदा बीजेपी मिरेप मणिपुर की लैसेंबा सनाजाउबा माई पाकपा ngamgadoribra हंगनिङाइ ओइरकली नाकल अमरोमदना राज्य सभा की मिखल असिनसु CM N Biren की लाइबक लेपगा लोइनना महाकी सरकार काइबा काइदबगी लेखाइसु तागदोरिबनी ओइरकलिबा फिबम असिदनी बीजेपी की मिरेप लैसेंबा सनाजाउबा मिखलदा सोइदना माई पाकननबा हौजिक लैरिबा बीजेपी ना लुचिंगबा लेंगाक असिना अकनबा लालोंग कया चथबा हौख्रे कांग्रेस की मिरेप ओरिबा टी मंगी बाबुसु MLA कया पार्टी असिदा चोंगशिलखिबा मरमना माई पाकनी हाइबगी अचौबा थाजबा लैरी ngasi speaker gi tribunal na khanaraba matung BJP da chongchalakhiba MLA taret asigi rai laukthoknaba hotnaramba adu ngasi Manipur High Court ki order amana hayeng phawba haibadi Rajya Sabha gi mikhal numit asi phawba MLA sing asigi rai amata lauktoktanaba khanghalakhiba asina khutpu animaki rajniti gi lalongda hongdok hongjin tawrakpa yana leirakli हंदक खरनी ममांगदा BP स्ट्रोक तौबदगी ब्रेन दा ई हागतुना इम्फाल की हॉस्पिटल अमदा लाइकनदुना लैरखिबा मणिपुर की सुमांग लीलागी सकनाइरबा आर्टिस्ट चिंगलेन थियाम ngasi लैखिद्रे हौजिक मिजोरम की पाउदा मिजोरम दा नौना COVID-19 की अनोबा पॉजिटिव केस मापन फंखिबगा लोइनना स्टेट असिदा लाइचर असिना नाबगी अपुनबा मसिंग चामगा कुंथ्रा सुख्रे मसिगी मनुंगदा मियोय अमा नाबा फख्रबनी अदुगा एक्टिव ओरिबा केस मसिंगना चामगा कुमापन्ने पनबा याबा अमना कोलासिब क्वारंटाइन फैसिलिटी दगी हौखिबा जून की तांग अमगी नुमिदांगदा डिटेक्ट तौखिबा कोविड कंफर्म केस निपांदी अनिरक नेगेटिव लाकपदगी हयेंग डिस्चार्ज तौबा याना लैरे हाइना हक्सेल मंत्री हाइख्रे नाकल अमरोमदा स्टेट असिगी लोंगलाई डिस्ट्रिक्ट हॉस्पिटल दा COVID-19 अनाबसिंग नुंगाई हन्नबगी अनोबा टेक्निक मखल अम सिनबा हौख्रे अनाबसिंगबु म्यूजिकल परफॉर्मेंस दा याहुनबगा लोइनना वीडियो न चिंगबा नंबीदुना नुंगाई हल्ली अनाबा काउहली मसिदा डॉक्टर अमदी नर्सिंगसु याउरी खेलो इंडिया की मखादा राजीव गांधी स्टेडियम आइजोलदा खेलो इंडिया स्टेट सेंटर्स ऑफ एक्सलेंस लिंखटपगी अयाबा स्पोर्ट्स मिनिस्ट्रीना हंदकता पीखिबासिना लमदमसिगी हैथोई सिंथोइबा सानरोइसिंग ओलंपिक यौबगी मंग फाउनरगनी हाइना CM ना हराउबा फोंदोरखरे हौजिक नागालैंड की पाउदा नागालैंड हौजिक COVID-19 की अपुनबा अनाबा मसिंग चामगा मरफुद्राहुमदोई सुख्रे मसिगी मनुंगदा चाम सुपना मापन्ना डिस्चार्ज तौख्रे एक्टिव ओरिबा केस मसिंगना मरफुमरीनी ngasiगी ओइना मियोई तरुक डिस्चार्ज तौखी दिमापुरदा हौजिक इंस्टीट्यूशनल क्वारंटाइन सेंटर दा मियोई निफुनिपान अदुगा पेट क्वारंटाइन सेंटर ना मियोई 18 लई दिमापुर अमदी कोहिमादा टेक्स सर्विस ओड इवन रूल की मखादा ngasiदगी चेनबा हौख्रे अपिकपा कार सिंगना पैसेंजर अहुम अदुगा अचौबा कार सिंगना पैसेंजर मंगा फाउबा पुबा याबगी अयाबा पीरी हौजिक मेघालय की पाउदा हौखिबा पुंग कुदमरी असिदा मेघालय दा कोविड अनाबा अहुम डिस्चार्ज तौखिबगा लोइनना स्टेट असिदा लाइचर असिना नाबा फनखिबगी अपुनबा मसिंग 19 सुख्रे एक्टिव ओरिबा केस मसिंगना 10 अदुगा अपुनबा केस मसिंगना 94 चैरगसिदा मणिपुर NPP MLA मरीना मणिपुर सरकार दगी सपोर्ट लौथोखिबासी स्टेट असिगी हाइबदी मणिपुर BJP MLA अहुमना रिजाइन तौखिबा अदुना थोखनबनी हाइना पार्टी असिगी चीफ अमसुंग मेघालय की CM ओरिबा कॉनरेड के संगमान हाइख्रे अदुबु मणिपुर की डेवलपमेंट असिना मेघालय ददी ममी अमता तारोय हाइखिबगा लोइनना नेशनल थाकी सेक्रेटरी अनि यामना थुनमक मणिपुर चतुना मसिगी मतांगदा रिपोर्ट पिरकलगनी हाइख्रे हौजिक त्रिपुरा की पाउदा
ꯍꯧꯈꯤꯕ ꯄꯨꯡ ꯀꯨꯟꯃꯔꯤ ꯑꯁꯤꯗ ꯔꯥꯖ꯭ꯌ ꯑꯁꯤꯗ ꯄꯨꯟꯅ ꯃꯤꯑꯣꯏ 52 ꯀꯣꯚꯤꯗ-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯈꯤꯕꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯀꯣꯚꯤꯗ-19ꯒꯤ ꯑꯄꯨꯟꯕ ꯑꯅꯥꯕ ꯃꯁꯤꯡ 1,192 ꯁꯨꯈ꯭ꯔꯦ꯫ ꯐꯈꯤꯕꯒꯤ ꯃꯁꯤꯡꯅ 953ꯅꯤ ꯑꯗꯨꯒ ꯑꯦꯛꯇꯤꯚ ꯑꯣꯏꯔꯤꯕ ꯀꯦꯁ ꯃꯁꯤꯡꯅ 935ꯅꯤ꯫ ngasi nongna positive oriba mioi ayamba mapandagi halakpa ngaktani makhogi manungda nongthakta halakpa mioi su yauri hojik Arunachal Pradesh ki pauda Arunachal Pradesh ta COVID-19 gi apunba case masing cham supna ahum sure aduga tarana discharge tawkhre active oriba case masing na 43 ni state asida laichar asina khwaidigi sokpa district Changlang district na oiri punna district asidagi positive case humpu phangthi Tomo Riva Institute of Health and Medical Services samna TRIMS da COVID-19 gi anaba singi damakta numit nini gi manungda tonganba operation theater ama leiragani hairi aroibada atopa pausingda ngasi su India amadi China gi marakta Ladakh sector gi Galwan Valley da unkhatnaba nemthadri ahanba tangkaki wari sanabada yanaba purakpa ngamkhidrebagi matung anirak subo oina leibak ani asigi Major General Thaki wari sanaba hokre Cheragasida Indian Army na Indian Jawan ama fauba Galwan da mangkiba leite haina sengdorakli New York Times da article ama phongkiba adugi matung Indian Army gi maikaidagi wafamasi sengdorakhibani Malem da ngasi su COVID-19 gi lanjang hena kiningai oirakli ngasi gi oina positive oibagi changda India mari subada leiri aduga Russia na makokta leiri aduga sibagi changdana India taruk subada leiri aduga Mexico na makokta leiri India da total confirmed case masing hojik fawada lakh ahum dasmik taret ahum ni active oriba case masing na lakh ama dasmik taruk ahum ni aduga ngasi gi oina phakibagi masing na lising ahum supna nipuni ni aduga apunba phakibagi masing na lakh ama dasmik mapan nipani percentage ta yenglagana 52 dasmik mapan mangani India da khwaidigi sokpa state Maharashtra na oiri aduga khwaidigi likna sokpa state na awangngpoki state Meghalaya ni India gi nungaiba paw amana COVID-19 gi lanjang marak loinana Galwanda India ga China ga unkhatnariba asigi marakta India UN Secretary Council gi non permanent member oina khankhre India bu member amo oina khankiba si handaki asina 9 lakh subani ngasi gi oinadi Arambai News Guwahati da Manipuri paw sandokchaba matang solution jabagaloina amuka sohana khurumjari